June 2023 hairiba chahi asida Sri Lanka gi retired soldier amagi KidneyDa 13.37 cm chawba aduga 800 gram lumba nung lawthokhi hairiba myoy asina ngasi fawbada malemgi khwaidagi chawba kidney gi nung lawthokpa oikhi tasengna patient asina hairiba nung asibu chasalubadi natte adubu mato karamna aikhoi gi hakchangda nung leiribano haibagi matangda ngasisu TomVerse Khuman gi maikaidagi video ama puduna lakchari marup mayam makha chatharakpa oina nung asi aikhoi gi KidneyDagi tarakpa matamda yamna naba fawhanbasu yawi hairiba nung asi ureter bladder urethra asina chingba mafam kayadasu nung onduna leiba ngami aikhoi gi urine asi sodium potassium oxalate uric acid amasung phosphate na chingba yawi hairiba particle sing asigi level ka hena wangkhalakpa natraga urine asina su ka hena acidic oiba tarabadi hairiba particle sing asi punsanaduna akanba crystal ama ohelai aduga hairiba nung asi hapta haibadi week kharagi manungda natraga tha kharagi manungda mapung phaba nung ohelai hairiba particle mayam asidagi calcium oxalate asina khwaidagi crystal semgatpada mating pangi aduga 80% di kidney stone ohelli KidneyDa leiba nunggi makhanda khara piktakpa asina calcium phosphate natraga uric acid asina ohelli masidagi kitang tonganba nunggi makhalda mineral magnesium ammonium phosphate asina su bacterial infection thoanduna ohelli aduga yam tangna thokpa stone case ki manung chanbada genetic disorder natraga hitaki makhan kharana su oitholi KidneyDa leiriba nung asi lengangtri fawbadi isada anaba fawhande karigumba nung asina KidneyDagi ureter da lengakpa matamda naba fawhali masida natana nung asina urinary tract ki wall thengduna nerve tissue kara disogali asokpa maram asina urine da yahali thawang asina aikhoi gi pukta asinba kahanba oningba fawhanba amadi mapan thokpa matamda naba fawhali karigumba nung asina ka hena chawkhalabadi urinary tract asibu block torokpada natana infection thonduna kidney soholai adumaku KidneyDa leiba nung asidi ngasi fawbada yamna ka hena serious oibadi thengnadri adumak oiduna su chekshandabadi yadhe chawrakpa 5 mm gi nung asi masa mathanda KidneyDagi thadorakwa fluid asina chenthajaba ngami doctors kayana ising hena thaknaba suggest tawrakani maramdi nung adubu thuna taraknabagidamaktani aduga nung asina lengakpa matamda aikhoida naba fawhandanaba painkiller kharasu suggest tawrakani karigumba nung asina khara hena chawkhatpa tarabadi alpha blocker haiba medicine asi sijinaduna ureter gi maksal asibu thotohali thotpa asina maram oiduna nung aduna khara laina tahalakpada mating pangi masida natana potassium citrate sijinaduna aikhoigi urine asibu acid ki chang hanthanduna nung adubu urine da tumhanba ngami aduga medium size ki nung haibadi 10 mm mukki achauba asidadi sound wave sijinaduna pulverizing tawi marup mayam matang sida kainomta panjaramge pulverizing haibadi thugaiba natraga toihanba haina khangnai hairiba thong sibu akaknaba khulai extra corporeal shock wave lithotripsy ESWL haina su khangnariba khulai asina aikhoigi hakchangi mapandagi nung aduna leiriba mapaduda khaktada focus tawduna ultrasonic energy pisanduna nung adubu mathanda vibration tohallaga nung adugi marakta apik apikpa kongol gumlaba thohanduna nung adubu machet tahanduna makhada yamna laina tahalai nung asina muka hena chawba tarabadi haiba ESWL asina su ngamhande matang asidadi regi tube haibadi stent asi sijinaduna ureter dagi thajinduna lathokpasu yawi haiba thawang mayam asina su yadaba tarabadi operation tawduna lathoknai marup mayam KidneyDa nung leitanabagidamagta ising yamna thakpa mathau tae ising asida calcium oxalate na chingba atopa nung ahimbada mating pangba compound kaya tumhanba ngami masida natana potato chip spinach asina chingba kaya yamna sasandanaba haijari marup mayam ngasigidi matang sida losanjarage mathangi video da amuk thengnarasi haina haijari